पाउजेदी युम्फम ओइबा मरोइबा पाउ खरा अपडेट तौजरी मणिपुर दा कोविड-19 लाइना लाइचा संदोरकपा इहलकपना टोटल लॉकडाउन अमुक चत्थानबा खन्नरी सीएम मणिपुर दा कोविड-19 लाइना लाइचत का मरी लाइना कम्युनिटी ट्रांसमिशन की ममी तारे नोंगमा कांगदरा कोविड-19 पॉजिटिव ओइबा मसिंग स्टेट असिदा हेंगलकलिबा असि येंगलक मतम खरा की ओइना स्टेट असिदा टोटल लॉकडाउन थमनबा खन्नरी आइना मणिपुर की चीफ मिनिस्टर एन बीरेन फोंदोखरे वाफम असिंग असि श्री श्री राजश्री बैगसंत्रगी लेखिदबगी चनी कुनगदिथोय सुबा नेक्सिंग थौरम अमा पैलेस कंपाउंड लेबा श्री श्री गोविंदजी टेम्पल दा पांगथोखिबा अदुदा सरुक याबल लाखपदा पाउमिसिंगदा फोंदोखिबने मागना मखाताना हाई स्टेट असिदा कोविड-19 पॉजिटिव केस मसिंग हेंगलकलिबा असिगा मरी लेना लेंगाकना खरा हेना सोकपा मफमसिंग खंगथोकलगा टोटल लॉकडाउन चथबा औरे स्टेट असी पुंबगी टोटल लॉकडाउन थंबगी मतंग दसु मागना शेयर थोकदुना तोंगान तोंगान पा एक्सपर्ट्सिंग जाउदुना ngarang mifam ama pangthokre state asida lockdown thamba aiba asi state asigi sel thumgi pibam da yamna chauna saitheng ama pirakadaba leibana hiram asigi matang da manipur gi chief secretary na jerot ama thaduna center amadi mari leinaba authority da khangan ba leikhre state asida covid-19 positive oibagi masing hengkalak liba asi aikoina taraina loba yaroi miyamna su manipur leigak amadi health department na covid-19 laina laichat asiga mari leina na SOP amadi social distancing ki satna kanglon ngak na chatpiyo Laingak nasu laikai laikai club amadi organization singa khusamnaraga COVID-19 laichat asigi matang da miyam da khara henna khangana na bathabak paikhatpa aure miyam nasu laikak na pekhal kliba thabak thoram singda mateng pangbiyo COVID-19 laina laichat asidagi ngakthok raba miyam da tangai fadana tawpham thokpa thodang khara henna section na loba matam oire haina chief minister na phongdokhe amarom da containment zone lokthokpa mafam singi laikai amadagi amada phawdoklaga Chtthanaba sambal khakre COVID-19 laina laichat na mi sian bagi chang engkalakpa amade positive oibagi chang wangkalakpa dagi manipur laingakna section thawrang lokot bagi khonthang makhatana chathari amaromda positive oiba yarokpa laikai da district administration na containment zone laukthokduna laina laichat asidagi ngakthokna bu honarabasu chapchana containment zone gi satna kanglon ngaktaba mafam kaya yaure mari leinaba singna su yengsindre thangmaiban dagi mafam ayambada COVID-19 gi laina laichat asina narakpa yarokpa dagi containment zone laukthokki badagi miyamna yumjum dagi mapan thoktana leiringai cherakda miyoi kharan leirak amaga phaunaba mafam singda laikai amadagi amada phautok naragla kaithel da pot chai leiba chanaba yaure aire wakal ta da miyoi khara gi thong atu thengnana banagampal da leiba national club ki volunteer singna laikai amaga phaunaba leirak masa sing chambal khaduna thingjinkre ngasi thingjinkhiba leirak sing adudi kangjabika sungkhang leirak ka phaunaba lambi amade soram leirak machin singbane Nakalamaromda iraipak chawkhatna khonaba iraipak chasingi lupna konba mafam sing COVID-19 positive oiba mi leitrabana laingakna containment zone oina thamlibasi lokthokpiu aikhre hirampuramba council of COVID-19 ki state policy sembiu mahiroi lupsing Housing pandemic oikraba COVID-19 laichat lasi laksin bagi mahutta laichat asine miyambo laksin bagi pipam amo oirakliba asiga mari leinana hirampuramba council of comprehensive oiba COVID-19 ki state policy sembiu Manung phawna unaba policy adu miyamda matam gi laukthokpiu haina desam gi president na mairapum edition na phongdokre ngasi desam gi office ta pangthokiba pawgi mifam aduda mangna makhatara duna COVID-19 laichat asi thengnaba da miyamna khumang yangna sangchin bangamna ba full time medical minister ama hapiyo state ki oiba COVID-19 task force ama sempiyo medical minister na natragana CM na mari leinaba official sing amade expert single loina na nungti gi natragana soyul amada humlakta gi tadana press briefing tawbiyo Phamung changwa dagi tadaba COVID-19 dedicated hospital ama sayul amagi manungda lengkhatbiyo makhataba phamung changwa amagi thorangsu tawbiyo COVID-19 ki ICU ventilator sani dagi tadana thorang tawbiyo oximeter amadi hidak watana thambiyo RIMS amadi JNIMS animak na dragana yamdrabada amadi non COVID hospital onthokpiyo doctor chama amadi nurse lising ama logani aibadu khudakta lawbiyo Jiribam ki UPI bank mamingi oina thambire customer sing penadre Jiribam district asigi leiriba United Bank of India UBI Jiribam branch asida staff matik sana thambidabana maram oirake miyam da yamna nuaitaba amadi customer sing da sauna awaba oire mamang de staff nifal lemna thabak suramba adu haujik ti supnatagi deputy manager tharaga staff ahumna bank asida miyam gi penaba honabada bank gi staff sing abade customer sing da awaba kaya oire bank asida yuktagi ahumna arapa amadi anakpadagi customer sing na queue leptuna bank gi mathok taba thabak tawnaba honabada khudongcha daba amasung COVID ki laina sandorakpagi matam oibana nungsa marakta matam kuina leptuna awaba kaya mayoknare Jiribam district am oirabas district amada laifam thokpa matik chaba financial institution ama phawba phajana chalaiba ngamdre masina maram oiraga economically backward oire
Bank asida jumthangnariba Jirigat Kasar Assam Thangnaba district border da leiriba Tamenglong Sorsanpur amade Perjol district imyosing na Jiribangi UBI Bank asida saidhanglibane Miam na pamli ba Jiribam district asida UBI Bank nataba SBI Bank branch ama athubada hangdokpiduna miamge awaba ko kanaba honabane maramaduna mari leinaba singna miyang changbiu aina phongdorakle Amaromda Aranba Registration kaya semjin-Sajinduna karabar Chattharmba Thengnare SSUM Aranba Registration kaya semjin-Sajinduna mahiroi kaya por lalonpur amugumna thangdok thangjin tawduna karabar toromba school khara Socialist Students Union of Manipur SSUM na phangle Masida senariba school sing adudi khela kongkhongjil ai madrasa khela kongkhongjil amade Sunrise Public School Uripok khaitem laikai aina SSUM ke Secretary General na thokpa serol amada phongdorakle serol asina khela kongkhongjil ai madrasa gi class 11 gi mahiroi sing Sunrise Public School da phamlamba thengnare loina atop school khada su sekhaiduna leire haiba school sing asina tongan ba school kaya dagi mahiroi sing masoi khumduna Board of Secondary Education Manipur da mahiroi sing registration thagat pada school asigi mingda registration tawduna mahiroi masing yamna lei haiba utuna school masa kaya ka mananduna asoba business ama chathaduna leiramle loina Sunrise Public School asida tamliba class 9 gi mahiroi sing school asida registration leidabada natana khela kongkhongjin hai madrasa haiba school asina atopa school sing dagi transfer lakpa mahiroi sing Aranba semjin-Sajinduna class 8 ke registration number piduna leiramle masida sunatana sunglei leitaba Aranba registration number kya semduna mahiroi amadi parent oibasing namthak tawduna achoba karabar amalisang sitna chahi kya dagi chathaduna leiramle school sing asida tamliba mahiroi sing asigi likul SSUM na marilena JEO sing da chatuna check tawruba matamda sunglei leitaba registration number kaya ama thengnare haire Mathangi lakadaruba academic session dagi asigumba recognition phangdana chalairiba school singi maming sing lebak miam khangna lakthok lagane education bu lalon put onthokpa aikhoi khudimana thingminasi asigumba mahiroi lalon basing asidagi mahiroi sing amadi mama mapa sing na section binasi mahiroi sing gi pansi kanminasi school sing da mingchanba matamda yamna section amadi kopna nainaduna school sing gi bawmo to yengduna mahi taman biu ainasu serol asida makhatana phongdorakle barakasida ijat manghnnba hotnba nupa ama nupi aduna thangna kun mangarak thillaga hatkhre haugiba October 12 nupa amana nupi amaba ijat manghnnba hotnai haibagi maralda nupi aduna thangna yamtrabada kun mangarak thillaga hatkibagi maralda Madhya Pradesh police na nupi aduba phakre Thawdogasi state asigi konung oiriba Bhopal dagi kilometer 4 rom chatlaga leiba gun kauba mafam amada thokibane Thawdog asida leikitraba miyoi adu Bridge Bhushan Sharma kawi haire Nupi asina police ta phongdorakpagi matung inda nupa asina mahakpo sok lising ani taruk dagi masagi sahi tara taruk surakpadagi ijat manghanduna lakhi haire nupa asina ahan bai ijat manghanbada namduna video namkhibaga loinana atopada haidok labadi video adu miyamda uhangani haina kihanduna jumlo nabagi kudong saba lauraga kayarakan namahaki nupi oibigi ijat mangan ki haina paudam ke nupi asina Madhya Pradesh ki gun kauba mafam asida jumpalaba matung tasunupa asina mamangi matawgom na kihanduna ijat mangan bagi thabak adumak chatharakibani aire haukibani thawkapan numit ki numidangda nupi asigi Mapuroiba na atopa district amada thabak suba chtkhringei gi amade nupi asina masa singi thangnaba Kada Tumlingei da amuk hanna phataba thabak asi Chtthanaba Khnnari nupi asina masana saumankiduna thangna hanjin thinduna hatkibani aiba masana yajake nupa asibo hatlaba matung nupi asina masana makhongna thongna police station da laktuna surrender tawke nupi asi IPC ki section 302 gi makhadami hatpagi maralda book tawbaga loinana yumsagai chanubita court puthokre aroibata content sing asigi maroiba pau khara asibo pawdam jariba Manipur local news YouTube channel amadi Facebook page asidagi Yang video pupunamak pathaga chari loinana channel asina dum da kanera badi subscribe like and share to bakawi ganu punam po amuka na thaga chari